Lantok Sariba Thoramasi, Quigi Season Zariba number 7005 707 Amukahana 7005 707 Hariba number is the call to be the Nangasigi, Pukning Warol Thorum Saruyaminasi, Hanagi Sarna, Pukning Warol Lantok Piba Matamda, Season Nazapa number 2001. Loiba number to the call to Sanbigano, Sir out of station to Sumanko, my Sumali Lagdama, studio Tadokre Duna. Hariba number to the call to Sanbidan abaning singzage, Agugi Pukning Warol Thorum Saruya Bidi Basing 90.0 WAHONG Radio Tabidi Basingidama, number say Maramartadam Lautok Sarake. Thank you Tonga Tongamba platform Nipanda Lantok Sariba Thoramni Thorum Paring Singda Tonga Tongamba platform Singda Thoramasubu Saruya Biriba Konjen Tabiriba Miying Tabiriba Punamapu Mukana Taram Nok Sari Masigi Puningi Warol Thoramasida Miam Punamagna Miam the Kanaba Yaba message sing Aduga Amana Kangba Amana Kangdaba Sing Tatuk Tasin Tona Dana family Asida Laminariba Amadi Tabiriba Singi Puning Loksing Oiba Yaba Wafam Kaya Pocket Pidana Lantok Sariba Thoramasida Saruya Biu Toy the call from Biba Singna, no manini Kalaga, Lantok Sariba Puningi Warol, Torom Saruyabu. Thank you, Nasigi. Lantok Sariba Toromasi, Zariba number Mayanda Mutangana, Roybo in the next Jerem K 7005 707 Hariba number Sida, call to Bidon Nasigi, Puningi Warol, Torom Saruyabu, number is screen the laser, Nutigi, Fongliba Pause, sing the Gimarueva Pausing, Pusparani Lasham the Gima, Puna Taminakri. Nasigi Puning Warol Thoramasigi Ahan Bakola Lokotsage, Kanano Yeminasi. Hello. Sir. Taramok City, mainly from Tapiu. Torokta Quirena, some Lumaga, Lerang Marum, the Lumaga, Tokairani. Yam no Isaiah. Kaiwa from Tabi, one Yokum, Paletagi, prematurely away. Yam no Isaiah, Madame Lantok City, but Toramasiri Saruya Birapa. Kariwa from Tambigani Tambisi. Sarangasi, Tamoka, no Lila Lehera. Kaida Sanglenda. Hang on. Ibu ya may sangling gitu da. Oh. Ay na lilalayam duman ba. Sar pamok pa dida. Som tawrok ta ba kuiri na taw gani. Oh, hotel no mi khara lal. Mingle from Takpisi. Sir, ay nungpuk Chandra Khongdagi maram thokomani sir. Yam nungay say. WAHONG radio bu. Nuksijawa WAHONG radio bu. Toina. Adum marta Babata, Kang by the Bugin Tennis, some Saruga, Mani, sir. Kaibum the Kana, Kaibum the Kanasi, and Kaibum the Tana second of Japanese. It's quite a Takpisi. Sarwina to Viriba Ngang Pung Tare Kara Helga, Hana Ladamba, Tabin by Say Police programs. Sarwina Kitan Shendo Pidana. Ado Yaragadi Sayolama say. Nasin Tokavni, Tokavdi Parga, Nukavo Party, Nipani Tare, Adu Tangavau Pargana, Tayani Pare, Tayani Simon, the Sarvana Tobiba, Tilel, or the singer, Anigi, Sarukta, or Adu Sindo, Adum Kaidana Tobiu, Kasukai, Pajati, Havinate, Aduma, don't sing, Lavation, don't city, Lavakam, Ayama Yawi, Adra Maramoreza. Sarna Toba Numil Amadasu Imama Pairaga Kandam Kanga and I tam again at Tam given with Amsuyawi young Kurna Tajabami or many I saw Adona Jete Adona Numit Tayani Sigi Manung Nipan Simanga Numit Humni Natragana Marini Sarona Tobito Dum Tobio Numit Humni and Taga Marini Hanagi Polling Pogando Dum Tambio Imaging Ishing I did a Mayami, I do her phone is a salaza, Kandam Kandara, now would do more Gisun White, Taba, Quigisun White, I don't know, Marini Natraga, Kumidang, Hanagi, Pulling Pugana, Dum Tambio, Sarwagi, Tawiri Birdo, Dum Kaidana Tobio, Yaragadi, Hum Kanazavani, Chikatan Haja Dinata Japanese, sir. Kisukai was some tenants, I guess, there was Adam Mukarigum Tang Toksa Hoge. Hariba. Live on in the program. Film A na hoba B na hoba C na hoba na kaidok sarisi hapta hamad anira kaktani atay matam dati ado mayam na tabi ning bay say sing film gi aduga tonga ma matam say aduga taning bay say album gi say sing adum khalali
hafta amda ani katang karigidamagta phangibano karigidamagta thamibano hairkanda masigi program si yamna interesting laiba aduga film maming yam surprise oina kudakta program adu horamdai matamda lauthoroisine karigidamagta call phangudaba mayam ama leiri hariba call phangdaba singa sida khoigi youtube ta musanga yam thinai isai se esna hoba film kai no mamang da hogiba film kai ha maningsingali haitari thoram masina call phangdaba sum yengsi ani dong tang sangdamnaraga tang yengbiu haibadi live phone in program pung tari makai gi program si adum call phang basing adum phangalei adum khalak pai sai same song sab manabi sai ngakta adum khalak maramaduna hairiba thoram masi koina hafta amda anira khatang hapsei kari kari numita leba pupaga sangol sen numitka sangol sen numitana pung mapon makai taba matamda happy hairiba thoram masi aduga angan bagi pung tarit ka minute kuntra natragana kunmanga hairiba thoram masi horamdai matamda live phone in program gi hairiba sida su koina akhanna film gi maming ahuba maptamse adugi damaktani akoi hafta amda ahum la mari rak thamjade hairiba program asi aduga singer of the day hafta amda ni rak adum leigani aduga karigi damakta thami bano haibaduni aina hoji ningsing jari se aja aduga koi hafta amda ahum la mari rak thamjadri koi kaigino hai kanda chumi ahal lamasing larik laisu khangjadaba mayam ama lei isaidi tabining basing duba program haukraba ima haukraba haukibada tahauba hoiba taragadi marakta sokoi dum lautokse a na huba film de khanbiu b na huba film de khanbiu c na huba film de khanbiu call phangudaba singda mukhudong saba pizari ni hai tari oza thank you loibirabo oza yare sir asum ka ai jo dum khana jabani kesu kaide koi masen tanaba magi kano waina dum khana bodu ti khana jabani toina sarna ji habi ba toina phangi habi kambu du sumoina wakhan khanda bagini ai di thamagi manungda na wai de khalami do thang manungda thani manungda khanga dawni masam masam khanda bagini aduga ek nuai taba sujawa ba sarna tawun milam de ima thamjarage dudi na ma khandam khangdana sumi bondi chasellaga adumai tawdibun milam su ai thenga je nuai tan sum khana jawni sar pare pare khamjarage kesu kaide oza yam nungai jai takpirakpa tambirakpa sumi hariba miyoi adu program hobudagi tahogdaba gumba dum oiramgani haibadi hariba thoram ase koina hafta amda khanna anira khatang thamjabani karigi damakta thamni bano aina masai haijaki baduni call phangudaba singda hena khudong saba pina bagidama adu numituda sumi yengbiu hariba thoram ase da a na hoba b na hoba na film khaidorak pasingida live phone in program da call phangdaba ke amuk phangbage haibado dum yengse bako anyway maramaduna hariba thoram adu thamjabani adu imaduna call tora kanda thamgrido akoina tasena film maming sida haiba na haire adu khangda na thamjagri ni haitare call to anyway ke sukai de call thamgisanu akhangba mi haitare film dugi hafta amda ni rakatani only 2 times adu de ke sukai de na ko imai bel sing do ani naha sing mayam maleri call phangda na thoram saru yabiba koi suggestion pinari se adugi dum matik yam nungai jai pabung du su dum call thamgi badu da haitare ima ma call tora thamgi badu da nungai ta dana ta bad hek nungai te ahal ma sing habsi call try to wase aduki mati wai haitare phanga kanda di sakningi bai sei taningi bai sei to ta phangana thamgi badu su adu su nungai ta badu dum param gani adu ba koina tawriba program si karino karmain tawba program no haibana singbadu program hobudagi ta hodraga su marakta dum mayamna khalak pai sei aduga leijariba program adu pangthoi bai staff tuna dum lauthok pirakani haitare anyway yengasi hafta amda ni rakatang thambani na ko hello sir ning le phone tapi si ai kai bi ko te internet sir kai wa phone thambi gani madam thambi sir wa pham je ngarang gi dagi na ne ngarang je akoi radio gi program je yamna nungai ta bai ta sir haidi pat tat laga ne ado angang amada ne se ani suba caller ngaijari hello kamai tawun koi ra khoi no ko siram shooting taulai basing du shooting yauri basing akoi staff sing hai tare nok pada dugi mathak tamo makeup artist thongju dagi lali ba chan sing to hai tare makoi ju nok pa khoi ju nok to no ya mem ta de madu da tauri ba ek hai tare ne
ꯃꯗꯨꯗ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯀꯔꯤ ꯑꯣꯜꯂꯦꯅ ꯀꯩ ꯇꯧꯔꯛꯀꯦ ꯅꯤꯔꯃꯂꯥꯅ ꯄꯨꯁꯄꯥꯔꯥꯅꯤꯅ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯏꯅꯥꯎ ꯕꯜꯂꯨ ꯍꯣꯏ ꯎꯃꯦꯁ ꯍꯣꯏ ꯃꯣꯏ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯀꯥꯟꯗ ꯈꯪꯒꯗꯣꯏꯅꯤ ꯀꯨꯝꯃꯩ ꯑꯃꯗꯤ ꯇꯥꯗꯣꯏꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯗꯤ ꯐꯣꯟ ꯂꯧ ꯗꯨꯀꯥꯟꯗ ꯖꯥꯕ ꯂꯧꯔꯗꯕꯅꯦ ꯋꯥꯏꯔꯗꯕꯅꯦ ꯊꯝꯕꯤꯔꯣ ꯔꯦꯗꯤ ꯂꯩꯅꯕꯤꯔꯣ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯏꯌꯔ ꯅꯪꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯅ꯭ꯌꯨ ꯏꯌꯔꯗ ꯁꯣꯏꯗꯅ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯃꯈꯩ ꯑꯗꯣ ꯉꯁꯤꯁꯨ ꯀꯔꯤ ꯋꯥꯍꯣꯡ ꯃꯅꯥꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯋꯥꯍꯣꯡ ꯂꯩꯐꯝꯗꯣ ꯑꯗꯩꯗ ꯁꯦꯛꯃꯥꯏꯒꯤ ꯒ꯭ꯌꯥꯁꯇꯣ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯂꯦꯕꯀꯣ ꯋꯥꯍꯣꯡꯒꯤ ꯏꯆꯤꯟꯅꯥꯗꯣ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯛꯅꯤꯡꯒ ꯊꯨꯛ ꯂꯥꯎꯖꯥꯠꯅꯤ ꯈꯪꯗꯦꯗ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯊꯪ ꯀꯣꯂꯔꯗ ꯑꯃꯨꯛ ꯄꯤꯔꯁꯤꯀꯣ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩꯁꯦ ꯅꯣꯛꯍꯟꯕꯁꯤꯅꯤ ꯔꯦꯗꯤꯑꯣ ꯇꯥꯕꯗꯒꯤ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯎꯅꯕꯒꯤ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯅꯦꯕ ꯀꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯝꯃꯤꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯁꯨ ꯃꯔꯛ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯃꯥꯌꯣꯛꯅꯗꯅ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕꯗ ꯃꯥꯌꯣꯛꯅꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕꯁꯤꯡ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯁꯤꯡ ꯇꯣꯉꯥꯟꯕ ꯂꯥꯏꯅꯥꯅ ꯅꯥꯗꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯁꯤꯡꯁꯦ ꯇꯁꯦꯡꯅ ꯅꯣꯛꯍꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯍꯥꯏꯕꯕు ꯑꯩꯈꯣꯏ ꯄꯩꯁా ꯅꯨꯡꯁꯥ ꯄꯥꯏꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤꯗꯤ ꯑꯝꯇ ꯅꯠꯇꯦ ꯌꯥꯎꯖꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯅꯆꯥꯁꯤꯡꯅ ꯅꯅꯥꯎꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯅꯣꯛꯍꯟꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯦ ꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯩꯖꯗꯦ ꯑꯦꯁꯤꯌꯥꯒꯤ ꯑꯍꯩꯕ ꯎꯠꯊꯣꯛꯆꯗꯅ ꯑꯩ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯒ ꯏꯅꯥꯎ ꯕꯜꯂꯨ ꯏꯅꯥꯎ ꯎꯃꯦꯁ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯅꯠꯇꯦ ꯑꯗꯨꯃꯛ ꯆꯩꯔꯛꯇꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛ ꯆꯩꯔꯛꯏ ꯌꯥꯝ ꯁꯦꯡꯅ ꯌꯥꯝ ꯑꯣꯅꯦꯁꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯤ ꯆꯩꯔꯛꯇꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯁꯥꯕꯗ ꯌꯦꯡꯅꯤꯡꯗꯦ ꯍꯦ ꯒꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯉꯒ ꯌꯦꯡꯉꯨ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯌꯦꯡꯅꯤꯡꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤ ꯌꯦꯡꯖꯁꯅꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯣꯛꯆꯅꯨ ꯍꯥꯏꯗꯅ ꯁꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃ ꯑꯣꯏꯗꯅ ꯌꯥꯝꯅ ꯍꯩꯔꯨꯗꯅ ꯀꯦꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯗꯥꯏꯂꯣग ꯃꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯍꯥꯏꯇꯥꯔꯦ ꯐꯤꯒꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯒꯤ ꯊꯦꯛꯄꯒꯤ ꯈꯣꯠꯄꯒꯤꯁꯦ ꯑꯩꯈꯣꯏ ꯍꯩꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯦ ꯅꯣꯛꯍꯜꯂ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯅꯦ ꯇꯥꯊꯤ ꯅꯣꯛꯑꯒꯅꯦ ꯀꯣꯟꯗꯩ ꯈꯔ ꯇꯥ ꯐꯃꯨꯡꯗꯩ ꯈꯔ ꯑꯣꯟꯗ ꯃꯄꯨꯔꯣꯏꯕꯅ ꯁꯦꯟꯗꯟꯅꯕꯨ ꯀꯜꯂꯤ ꯍꯥꯏꯗꯨꯅꯤ ꯋꯥꯍꯩꯕꯨꯗꯤ ꯐꯖꯗ꯭ꯔꯦꯀꯣ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯁꯤꯗꯗꯤ ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯣꯅ ꯈꯨꯄꯥꯛꯅꯕꯨ ꯊꯥꯖꯤꯜꯂꯦ ꯍꯥꯏꯅꯦꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯗꯣ ꯅꯠꯇꯦꯀꯣ ꯄꯥꯝꯃꯤꯁꯦ ꯅꯣꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯏꯃꯥ ꯑꯃꯁꯨ ꯃꯌꯥ ꯄꯥꯏꯊꯣꯛꯈꯤꯗꯅ ꯃꯌꯥꯗꯣ ꯊꯤꯟꯅꯩꯌꯦꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯃꯩꯔꯥꯁꯪꯗ ꯃꯌꯥ ꯑꯍꯥꯞꯄꯗꯣ ꯄꯥꯏꯊꯣꯛꯈꯤꯗꯅ ꯃꯌꯥꯗꯣ ꯊꯤꯕꯗ ꯁꯦꯟꯗꯅ ꯅꯦꯠꯁꯟꯗꯅ ꯑꯩ ꯌꯥ ꯅꯦꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯒꯅ ꯍꯥꯏꯅꯔꯤꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯁꯤ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯍꯦꯔꯣꯛ ꯄꯥꯔꯇꯤ ꯉꯥꯎꯊꯦꯟꯗꯒꯤ ꯏꯅꯦꯝꯅ ꯁꯥꯔꯣꯂꯦ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯃꯦꯗꯝ ꯁꯥꯔ ꯃꯃꯥꯡꯗ ꯀꯣꯂꯔ ꯑꯃꯅꯁꯨ ꯍꯥꯏꯖꯈꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯏꯁꯄꯦꯛꯇꯔꯗ ꯍꯥꯏꯗꯤ ꯃꯊꯣꯡ ꯈꯪꯗꯅ ꯇꯣꯛꯈ꯭ꯔꯦ ꯃꯊꯣꯡ ꯈꯪꯈꯤꯗ꯭ꯔꯦꯕ ꯂꯦꯔꯤꯀꯦꯝꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕ ꯐꯪꯖꯈꯤꯗ꯭ꯔꯦ ꯋꯥꯍꯩ ꯑꯃ ꯉꯥꯡꯇꯠ ꯑꯅꯤ ꯉꯥꯡꯇꯠ ꯃꯊꯣꯡ ꯈꯪꯈꯤꯗ꯭ꯔꯦꯕ ꯉꯔꯥꯡ ꯑꯊꯦꯡꯕꯒꯤꯔ ꯃꯦꯗꯝ ꯑꯉꯟꯕꯒꯤꯔ ꯑꯉꯟꯕꯒꯤꯗꯣ ꯑꯣꯀꯦ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯍꯣꯏ ꯍꯥꯏꯗꯤ ꯂꯦꯅꯤꯀꯦꯝꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯤ ꯁꯔꯨꯛ ꯌꯥꯖꯕꯒꯨꯝ ꯊꯣꯛꯇꯅ ꯑꯩꯈꯣꯏꯗꯤ ꯇꯥꯖꯔꯤꯕꯅꯦꯕ ꯑꯗꯨ ꯃꯊꯣꯡ ꯈꯪꯈꯤꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯃꯦꯗꯝ ꯏꯟꯇꯔꯅꯦꯠ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯁ꯭ꯇꯥꯐ ꯑꯅꯤꯗꯣ ꯁꯤꯗ ꯂꯩꯊꯣꯔꯛꯄ ꯍꯦꯛ ꯑꯗꯨꯅ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯉꯔꯥꯡ ꯈꯔ ꯃꯥꯌꯣꯛꯅꯖꯈ꯭ꯔꯦ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯦꯗꯝ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯍꯦꯛ ꯐꯥꯎꯖꯔꯝꯕꯅꯦ ꯑꯗꯨ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯕ ꯐꯣꯟꯗꯨꯁꯨ ꯇꯥꯍꯧꯔꯦ ꯅꯝꯕꯔꯁꯦ ꯑꯅꯧꯕ ꯑꯝꯇꯪ
ꯍꯥꯏꯍꯟꯅꯤꯡꯉꯤ ꯁꯥꯔꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯅꯝꯕꯔ ꯀꯔꯝꯕ ꯅꯝꯕꯔ ꯑꯣꯏꯕꯤꯗꯣꯏꯅꯣ ꯃꯦꯗꯥꯝ ꯍꯣꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯅꯝꯕꯔꯗꯣ ꯃꯦꯗꯥꯝ ꯑꯩ ꯂꯣꯏꯔꯛꯄꯗ ꯃꯦꯁꯦꯖ ꯊꯥꯖꯔꯛꯑꯒꯦ ꯃꯦꯗꯥꯝꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯍꯣꯏ ꯑꯩ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯐꯪꯖꯗꯕ ꯍꯥꯏꯗꯤ ꯅꯝꯕꯔꯗꯣ ꯌꯥꯎꯗꯗꯅ ꯂꯧ ꯄꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯥꯖꯅꯤꯡꯗꯅ ꯐꯣꯟꯗꯣ ꯄꯨꯔꯨꯔꯦꯕ ꯑꯗꯨꯒ ꯑꯣꯛꯇꯣ ꯃꯅꯨꯡꯗ ꯇꯥꯍꯧꯗꯅ ꯐꯣꯟꯗꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯄꯥꯏꯔꯤꯁꯦ ꯍꯥꯏꯕꯗ ꯑꯝꯇ ꯇꯥꯛꯄꯤꯔꯛꯈꯤꯗ꯭ꯔꯕ ꯑꯣꯀꯦ ꯑꯅꯧꯕ ꯃꯆꯥ ꯑꯃ ꯂꯩꯖꯕꯗ ꯍꯥꯞꯄ ꯐꯪꯈꯤꯗ꯭ꯔꯕ ꯊꯦꯡk ꯌू ꯃꯦꯗꯥꯝ ꯑꯩ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯊꯥꯖꯔꯛꯑꯒꯦ ꯃꯦꯗꯥꯝ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯒ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯤꯂꯥ ꯊꯥꯕꯤꯕꯗꯣ ꯑꯗꯨꯗ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎꯒꯨꯝꯕ ꯃꯦꯝꯁꯥꯏꯠꯀꯤ ꯁꯥꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯊꯥꯍꯟꯖꯅꯤꯡꯉꯤ ꯁꯥꯔ ꯌꯦꯡꯁꯤ ꯃꯦꯗꯥꯝ ꯍꯥꯏꯔꯤꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤ ꯃꯥꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯣꯛꯍꯟꯖꯩ ꯑꯗꯨꯒꯤ ꯁꯥꯎꯟꯗꯨꯅ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯆꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯂꯤꯂꯥ ꯃꯇꯝ ꯃꯃꯥꯡꯒꯤ ꯂꯤꯂꯥ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯦꯛ ꯍꯦꯛꯇ ꯁꯦꯡꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯥꯎꯟ ꯁꯦꯡꯗꯕ ꯅꯠꯇ꯭ꯔꯒ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯁꯤꯒꯨꯝꯕꯗ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕꯅꯤ ꯑꯗꯨꯒ ꯄꯨꯡ 11ꯒꯤ ꯂꯤꯂꯥꯗꯗꯤ 11 ꯊꯥꯔꯛꯄꯒꯤ ꯂꯤꯂꯥ ꯑꯁꯤꯗꯗꯤ ꯃꯦꯗꯥꯝ ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯇꯥꯕꯤꯅꯤꯡꯕ ꯂꯤꯂꯥ ꯑꯗꯨꯝ ꯑꯔꯤꯕ ꯉꯍꯥꯟꯁꯨ ꯏꯒꯤ ꯃꯍꯥꯎ ꯑꯗꯨꯃꯛ ꯊꯥꯖꯈꯤ ꯑꯗꯨꯝ ꯇꯥꯍꯟꯖꯈꯤ ꯃꯌꯥꯝꯗ 11ꯒꯤꯗꯨꯁꯨ ꯇꯥꯖꯩ ꯁꯥꯔ ꯑꯗꯨꯗ ꯊꯥꯕꯤꯔꯁꯨ ꯌꯥꯏꯌꯦ ꯃꯦꯝꯁꯥꯏꯠꯀꯤ ꯁꯥꯔꯤꯗꯨꯒ ꯑꯗꯒꯤ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯁꯅꯥ ꯂꯩꯄꯥꯛꯀꯤꯗꯣ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯃꯦꯗꯥꯝ ꯑꯩꯗꯤ 12:30ꯐꯥꯎ ꯇꯥꯖꯩꯅꯦ ꯁꯥꯔ ꯊꯕꯛ ꯆꯠꯆꯔꯁꯨ ꯇꯨꯝꯕꯒ ꯁꯪꯗ꯭ꯔꯦ ꯊꯦꯡk you ꯃꯦꯗꯥꯝ ꯊꯝꯖꯔꯒꯦ ꯁꯥꯔ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯗꯒꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯒꯦꯅꯁꯨ ꯍꯥꯏꯕꯗꯁꯨ ꯍꯦꯛꯇ ꯌꯣꯜꯂꯛꯇꯕ ꯂꯤꯂꯥꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯕꯤꯖꯣꯏ ꯊꯣꯡꯕ꯭ꯔꯥꯝꯒꯤ ꯊꯥꯡ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯁꯥꯔ ꯌꯥꯒꯗ꯭ꯔꯣ ꯊꯝꯕꯤꯁꯤ ꯑꯣꯖꯥ ꯇꯥꯕꯤꯕ꯭ꯔꯥ ꯁꯥꯔ ꯇꯥꯖꯩ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯖꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯗꯨꯅ ꯀꯟꯅꯕꯨ ꯊꯧ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯈꯔ ꯊꯨꯅ ꯁꯤꯔꯁꯨ ꯌꯥꯖꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯤꯕꯅꯤ ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯈ꯭ꯔꯒꯗꯤ ꯍꯤꯡꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯕ ꯐꯩ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯐꯣꯔ ꯋꯤꯂꯔꯒꯨꯝꯕ ꯊꯧꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯁꯤꯠ ꯕꯦꯜꯒꯨꯝꯕ ꯐꯥꯕꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯁꯤꯠ ꯕꯦꯜ ꯐꯥꯕ ꯑꯃꯁꯨꯡ ꯍꯦꯜꯃꯦꯠ ꯎꯞꯄꯦ ꯍꯥꯏꯗꯅꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯁꯤ ꯌꯥꯡꯅ ꯊꯧꯕꯤꯔ ꯇꯥꯔꯒꯗꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯤꯔꯒ ꯒꯥꯔꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯃꯗꯤ ꯁꯥꯔ ꯑꯣꯂꯦꯟꯅꯁꯨ ꯆꯠꯇꯨꯅ ꯁꯨꯝ ꯇꯥꯛꯄꯤꯕꯗꯨꯅꯤ ꯒꯥꯔꯤꯁꯦ ꯇꯞꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯉꯥꯡꯅꯤ ꯆꯍꯤ 12ꯈꯛꯇꯪ ꯁꯨꯗ ꯉꯥꯏꯔꯤꯌꯦ ꯑꯣꯀꯦ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ 5 ꯀꯣꯂꯦꯖ ꯇꯝꯃꯤ ꯌꯥꯝ ꯐꯩ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯣꯏ ꯌꯥꯝ ꯑꯩꯅꯁꯨ ꯏꯕꯣꯛꯀꯤ ꯃꯍꯨꯠꯁꯤꯗ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯍꯩꯅꯔꯦꯕ ꯏꯟꯁꯄꯦꯛꯇꯔ ꯇꯥꯕꯁꯦ ꯑꯗ ꯇꯥꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤꯅ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯄꯥꯁꯨ ꯄꯥꯈꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯀꯥꯟꯗ ꯑꯗꯣꯝꯗ ꯍꯧꯖꯤꯛ ꯁ꯭ꯇꯗꯤ ꯇꯧꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡꯒꯤ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥꯗꯤ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯕ ꯑꯗꯨꯝ ꯉꯝꯕꯤꯕ꯭ꯔꯣ ꯏꯅꯥꯎ ꯍꯣꯏ ꯏꯌꯥꯝꯕ ꯉꯝꯃꯦ ꯏꯟꯁꯄꯦꯛꯇꯔ ꯇꯥꯕꯗꯅꯦ ꯀꯥꯟꯅꯕ ꯐꯪꯉꯦ ꯊꯦꯡk you ꯀꯩꯀꯩ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯀꯥꯟꯅꯩꯌꯦꯕ ꯏꯁꯥꯗ ꯏꯟꯈꯠꯂꯛꯂꯤꯕ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯍꯣꯏꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯣꯏꯕ ꯌꯥꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯑꯩ ꯀ꯭ꯔꯥꯏꯝꯗꯣ ꯇꯧꯅꯤꯡꯉꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯥꯏꯝ ꯇꯧꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯏꯒꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯤ इनाव थंबियो ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏ ꯕꯣꯛ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯗꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯦꯕ ꯑꯗ ꯑꯩꯅ ꯏꯕꯣꯛꯀꯤ ꯃꯣꯠꯁꯤꯗ ꯇꯧꯔꯛꯄꯅꯤꯗ थैंक यू ꯑꯗꯨꯝ ꯇꯥꯏ ꯁꯤ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤꯗ ꯃꯤꯅꯥꯎ ꯏꯕꯣꯛ ꯂꯨꯅ ꯇꯧꯁꯤꯀꯣ ꯑꯍꯜ ꯂꯃꯟꯁꯨ ꯂꯨꯅ ꯇꯧꯁꯤ ꯍꯣꯏ ꯇꯥꯃꯣ थैंक यू ꯊꯝꯖꯔꯒꯦ ꯇꯥꯃꯣꯗꯤ ngasi sini hayeng sini khangdraba ahal lamansing luna tawbiyu makhoi kari numita sakhidoino koi bu thado amaga na khallini
ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯁꯨ ꯁꯤꯅꯤꯡꯗꯦ ꯂꯩꯇꯕ ꯏꯃꯨꯡꯒꯤ ꯑꯣꯏꯒꯦꯔꯥ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯑꯣꯏꯒꯦꯔꯥ ꯁꯤꯅꯤꯡꯕ ꯀꯩꯁꯨ ꯐꯥꯎꯕ ꯅꯠꯇꯦ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅꯕꯨ ꯁꯨꯁꯥꯏꯠ ꯇꯧꯅꯔꯛꯄꯒꯤ ꯋꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯇꯥꯡꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯁꯤꯅꯤꯡꯗꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯂꯩ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯍꯧꯖꯤꯛꯇꯅꯦ ꯁꯅꯥ ꯁꯟ ꯃꯉꯥꯒꯤ ꯁꯅꯥ ꯑꯃ ꯁꯤꯔꯀꯥꯟꯗ ꯂꯩꯔꯤꯕ ꯑꯍꯟꯗꯨꯒꯤ ꯋꯥꯈꯟꯗꯨ ꯅꯨꯡꯉꯥꯏꯗꯧꯕ ꯅꯠꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯑꯩꯗꯤ ꯁꯝꯇꯥꯏꯝ ꯑꯗꯨꯝ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯏꯃꯥꯁꯤ ꯂꯩꯔꯝꯃꯗꯤ ꯗꯛ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯍꯛ ꯇꯧꯕꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯌꯥꯎꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯃꯥꯒ ꯏꯄꯥꯒ ꯍꯛ ꯇꯧꯕ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯅ ꯃꯕꯨꯛ ꯄꯤꯊꯛꯇꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯕꯨ ꯄꯨꯈꯠꯄꯤꯔꯛꯏꯕ ꯏꯃꯥ ꯏꯄꯥꯗ ꯁꯨꯃꯥꯏꯅ ꯍꯛ ꯇꯧꯕꯁꯦ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯄꯥꯛ ꯂꯩꯒꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯣꯏꯔꯣꯏꯗꯧꯅꯤ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯕꯕꯥ ꯂꯩꯔꯤꯉꯩꯗꯁꯨ ꯌꯥꯝ ꯀꯣꯜꯂꯤ ꯕꯕꯥ ꯆꯪꯁꯤꯜꯂꯒ ꯕꯕꯥ ꯏꯆꯧꯒꯤꯒꯦ ꯗꯛ ꯀꯣꯜꯂꯝꯕ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥꯁꯤꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒꯅꯦ ꯄꯩꯁꯥ ꯂꯩꯇꯦꯅ ꯈꯪꯉꯤꯅꯦ ꯃꯆꯥ ꯑꯩꯁꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯁꯤ ꯍꯪꯉꯤ ꯌꯥꯝ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯏꯃꯥꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩ 이마도 ꯑꯩ ꯂꯩꯇꯦ ꯈꯪꯕꯅꯤ나 ꯑꯍꯥꯎꯕ ꯆꯥꯒꯦꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯑꯔꯣꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯝ ꯂꯩꯇꯦ ꯈꯪꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁ ꯅꯨꯡꯁꯤꯖꯥꯅꯤꯗ ꯏꯃꯥꯁꯤꯅ ꯑꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯆꯥ ꯂꯣꯏꯔꯦ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯂꯩꯕꯁꯨ ꯍꯣꯏ ꯂꯩꯕ ꯉꯝꯕꯁꯨ ꯌꯥꯏ ꯉꯝꯗꯕꯁꯨ ꯌꯥꯏ 이마는 ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯉꯁꯤꯗꯤ ꯌꯦꯟ ꯆꯥꯅꯤꯡꯕ꯭ꯔꯥ ꯈꯪꯒꯦ 이마는 ꯅꯣꯛꯑꯒ ꯈꯨꯝꯃꯦ ꯑꯆꯝꯕ ꯑꯗꯨꯝ ꯆꯥꯁꯤ ꯒꯥꯏꯅ ꯍꯥꯏ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯦꯟꯅꯕ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯃꯁꯤꯗ ꯃꯣꯏꯁꯦ ꯅꯣꯛꯆꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯂꯛꯅꯕꯤꯕ ꯅꯣꯛꯍꯟꯕꯤꯕ ꯃꯁꯤꯅ ꯁꯅꯥ ꯁꯟ ꯃꯉꯥ ꯁꯤꯔꯨꯔꯒ ꯑꯩꯅ ꯁꯨꯝ ꯑꯣꯠ ꯂꯩꯔꯗꯤ 이마도 ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯍꯜꯂꯣ ꯈꯣꯟꯁꯨ ꯌꯥꯝ ꯁꯤꯌꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯗꯞꯄꯤꯡ ꯀꯩꯀꯩ ꯈꯔ ꯇꯧꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯃꯤꯁꯤ ꯋꯥꯔꯛꯑꯗꯤ ꯈꯣꯟꯁꯦ ꯍꯦꯛꯇ ꯂꯣꯏ ꯁꯤꯔꯛꯄꯀꯣ ꯍꯥꯏ ꯏꯁꯩ ꯑꯔꯥꯡꯕ ꯑꯃꯇꯪ ꯁꯛꯇꯣꯛꯑꯒ ꯉꯁꯤꯗꯤ ꯑꯊꯦꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯐꯝꯁꯤꯔ ꯈꯪꯗꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯆꯤꯡꯗꯣꯡꯕꯝꯗꯒꯤ ꯑꯗꯨꯝ ꯁꯥꯟꯇꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯊꯝꯕꯤꯁꯤ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯖꯣꯕ ꯀꯥꯔꯗ ꯆꯠꯂꯦꯕ ꯖꯣꯕ ꯀꯥꯔꯗ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯁꯤꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯗꯥꯏꯃꯟꯒꯤ ꯗꯣꯅꯔ ꯃꯤꯠꯇ ꯏꯆꯦ ꯆꯠꯄ ꯎꯏ ꯑꯗꯣ ꯃꯥꯁꯨ ꯌꯥꯎꯒꯦ ꯃꯥ ꯆꯠꯄꯤꯅꯕ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯝꯖꯒꯦ ꯇꯧꯅꯤꯗ ꯁꯥꯔ ꯄꯨꯕꯤꯔꯣ ꯃꯦꯗꯥꯝ ꯄꯨꯕꯤꯔꯣ ꯅꯨꯃꯤꯠꯇꯣ ꯀꯨꯝꯃꯩ ꯑꯃ ꯇꯥꯗꯣꯔꯤꯕꯅꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯎꯠꯂꯛꯑꯅꯤ ꯃꯌꯥꯝꯗꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯣꯛꯑꯁꯤ ꯈꯔ ꯅꯣꯛꯊꯣꯛ ꯅꯣꯛꯁꯤꯟ ꯇꯧꯔꯒ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯇꯥꯗ꯭ꯔ ꯃꯥꯅꯦ ꯄꯨꯡꯗꯣꯡꯕꯝꯁꯦ ꯈꯜꯂꯨꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯑꯁ ꯌꯥꯝ ꯀꯩꯅꯣ ꯆꯪꯁꯤꯜꯂꯛꯑꯒ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯒ ꯊꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯁꯨ ꯐꯣꯡꯗꯣꯛꯆꯕꯅꯤꯗ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯊꯝꯃꯦ YouTube sing ngasidi yam nungaite net se ando hojik amuk yare net yagre YouTube ki aduga 90.0 wahong radio tabiri bising radio yadragadi live chat tang yadre na tangi biradi yam nungai jagani hello nakandagi radio do ngatang lithabiu radio ta laigre ni hello tabirabo ihe रेडियो ता लेथोखरे रेडियो तार हिं खंग लेरा खंगद्री हेलो हेलो सर नमस्ते कुपी से यम नुंगाइजे करी वफम थंबीगनी थंबीसी से थवरम पुनमक सार तुम ताजे नुंगाइजे स्टेक तयाइनो नुंगाइजे सार खोइगी तुम हाइटी तबजरी बमो मतलब दूसरे तुम याम नुंगाइजे सार थैंक यू से थवरम पुनमक ताजे रे डोलर मिसु कोई लाक्यागनी सार सोइदन लापियु
ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯑꯃ ꯃꯕꯨꯡꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯔꯛꯏꯅꯦ ꯀ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯨꯡꯁꯤ ꯅꯤꯡꯖꯕꯗꯣ ꯑꯍꯥꯟꯕ ꯅꯤꯡꯖꯕꯗꯣ ꯃꯥꯅ ꯇꯧꯖꯕ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯊꯥꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ thank you ꯁꯤ ꯅꯨꯡꯁꯤ ꯃꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯕꯣꯛꯇꯨꯗꯤ ꯃꯅꯥ ꯀꯩꯅꯣ ꯇꯧꯕꯅꯤꯅ wari sana ba nungai roi ai ni na mahus silaga tau jare ni ga na have nungai hai tare nusi hai tare afabado yo isanu inau do lai lai su tamdana duga yungi kana ba laikai gi kana ba samasagi samasigi kana ba soina tor po isanu thank you hello tajai ma Tukhaw ima bane yam nungai jai ma cha ima ni kai khumnajari ma bosu khumnajari ma kai wafam thambi gani thambiyu tabi ba maya hamju ima na khumnajari as ima di as kapega hui tano nungsi bo wa ma ha bo ima da nuti kai sang saning ima na hang da as Mabuan way ba way upon sida na da nagtaboy ko ay isan pa to mari am hangi ma ko to ima kay nang kay saning de ay han toy hangi ma jo yam nung sibe wa ni iman ko kang sibe ay isa ko lam ta taw ge da ay taw ay ni ni bungo pijabangam masungam drasu pijabangam masungam drasu madugi wahay aduna imagi thamoy da soidana mong gani se khange aduna ko ai cha dam ta phom ta taw ge dai asu na khawang tien ba si boy na taw rai ni ni bungo thank you ima so na yawi ganu yam nu ai ta jari cha hoi na taw thoram ya thiang bi ta yai ka ti yam nu ai na ta jari ma hoi ima dak tang mari lak bi doi na tro la ka doi ni gari ji wai ga ba ni ji gari wai gari ready lai gre ba ko lo idribo hanagum sine hantakti ko aduni thang janu miki kanana ngami program si program no tang mari doi pangtok tari ain hoi amta yaw jage amta saru ya jage to boji ma janghan ma chungam ngam dre ha ba hai bai to ma jam tang saru ya jage to boji soidana saru ya no ma jeraksan ni oi adum pangkani ma phare bungo ma thamjarage thank you ima agachari yamba Shakespeare na haibiramba wafam da yam phajaba wafam hairam ni ngasai ai supplement do ai wa do yam sang ngang do re na ko tension jagram ni imung ama santi len basi nupa gi yam responsibility yam wangi hai tarin imung ama mahi langge langal loi ji mapu nupa du gi yum du lai ri ba yamna asover responsibility ama pur ga lai nupa du gi yamna daite yam chauna lai yam sumba wafam ni yam Shakespeare na haibiramba sahi budi nokjari adubu sumkhang ban knowledge tuni me yam da share tawjari ba yum adu da nupi na mau du na patraga su manage to bi mani bo ima du na patraga su manage to bi nupa na nupi du da kamaina hai bi ima ga managa nu ima gi matak da sin kumakanu ima na su ngang ma matam da ima si marak tu gi third person na mu wer kan khanari bani du gi third person wer mayai da lep ga pan kha ba yai yam lai na hai tare maram maduna responsibility ma lo bai se yam na tangai fa de nupa mo na po ga di yum ma pala ba di nupi nupa ni du yam na communication fajagadabani aduga pau je phaunaba mathau yam tai hai tarin tatok tasin na hello meng lefam takpiu cha olen malom dagi kilo kawe yam nungai zeima kari wafam tambi gani tambiu cha ki khonjen ta ba ai na sa dei to ho na ri ne cha sa kam da ta ga yam nungai da speaker ta yai do yam nungai da cha gi phone do apat poi re video to apat poi re ani mapat laba ni jo apat poi re I he ahu makpat le du ni ne ahu makpat le
ꯑꯗ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯂꯥꯛꯆꯒꯦ ꯇꯧꯔꯤ ꯉꯥꯁꯨ ꯇꯥꯡ 4ꯒꯤꯗꯨꯗꯤ ꯀꯣꯟꯅ ꯂꯥꯛꯑꯒꯦ. Soidana lakpiyo ima nongmako cha mafam asida ising gilas am to ju takminadana nok-noktana leiminasi. Ichagaydo yam yengba nungaire. Phonegi hantak lamchada tawni ado. Amta tawge tawni. Punchi nungjang ba. Madam Punchi Sor. nungjang bo yo ichagay loina. Anay yawda boy zagi ma singi board dagi. Thank you. The cow is in the Japanese. Thank you, thank you. Oh, yeah. Matangi caller mo lokot sage call ani lokolaga YouTube sing atang net nungai rodre aduna program asi minute tara kadang sang da sage matangi caller da mokudong sa pizeri. Thank you tarum sarwi abiri basing 2001 loiba number da call tok san biganu. Hello. Hello. Mingle phone tapiu. Mar hini khabok tile. Kari wafam tambigani tambisi. Sai to mi no aintari. Adu handaki donors di mama di la ka sung nam no mandre. Ima haksang nungai bidri ro. Isa ti handaki am son sole di la ka sung nam de hana donor limit di ko. Donor kutingi lak sabane do handaki lak pangam jaroi ina idam hai jegen to pan sai thoram ni lo intari. Thank you, thank you. Tabiyo ima. Aksang kari oy nang bidri no. Ay gise kanila. Kung naba degi dentist ke adum naba to. Degi to ne adum thamnani na adum hinjilak heba ajise. Sa to ko ngam deba kara. Degi ninda. Atay di kay sumaite sa to ko ngam daba. May to leire. Ay nan gang so omesta dum phone do bane radio si so adon kana to mut patinda te hanjelang do budo ade de do budo kana to mas parak te de ki sa kana je se to ne ba ko sati chale ma parak te ado ina do ko de do ta bane na do mai ki Adi do je kon le ne minata ne khang ne mut se sa sa pair tere omes pair tere ai ko na mo omes ha phone dawe na kari de ge hai re de dai na re do ji tu han ji la ko dai ne phone da ko ne dai ho ji moi ke na daw ri long ni ke na mi ko le hai re phara phara je he mu ta ra ge nai che mai do na hai be tare. Thank you ma ya. Ado handak kidi sa lako ngamawe lati am langnya itu kay bilay ay tangan ko ite. Yang sema matam su kitang wali masigi marak sidang tang kangkat panaba hai tare ma kangkat piu na raga lebigan so laga lebigan wakal da sukhara sautok na hingo ai kay dawi hogot pangamoy tino na karang nang tang hona si ko ima soidana lapang ngamboy sanui masu na baga jipa dana kangkalak tana masak phajak dana WAHONG radio gi donor meet pangtok kaduriba ai tare masapam sida lakpo ngamboy sanui ma. Thank you. To pakari wafam tambigani tambiyo ima. Mama thamlerage. Ya. Thank you. Tram sawi habira patachari. Ngasigi lantok sariba pukningi warol thoram asigi aroi ba caller lokuchage. Ngasigi lantok sariba thoram asi mayam punamak support wedana thoram asibu hena mapung phan biba tachari. Koi sir ngasi lila gi damak abatare festival le sumang lila festival gi damak out of station noi gre aduna 2001 loiba number du da call toksan biganu. Hello. Saune. Ming le from tapisi. Ai ge hana saulenga pagna ba number do. Ming le from gan hai biu. No bo fu mai makane kai ni. Pavi. Hai biu ima. Khoi cha no pa gi number da gi ni to ja ri the. Ana ni gi matang da khoi gi nupa singna khang da bo matang da kai gum ba khara ken lak na hai jera ke ni
ꯀꯔꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯄꯥꯁꯤꯡꯅ ꯆꯠꯀꯗꯕꯗꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯁꯦ ꯑꯁꯤꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏ ꯈꯨꯝꯅꯒꯦ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯑꯩꯒꯤ ꯈꯨꯟ ꯊꯪꯅꯔꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯧ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯃꯥꯅ ꯅꯤꯁꯥ ꯄꯨꯁꯥ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯁꯟꯕ ꯊꯛ ꯆꯥꯗꯅ ꯇꯧꯔꯒ ꯌꯨꯝꯒꯤ ꯅꯨꯄꯤꯒꯤ ꯃꯅꯨꯡꯒꯤ ꯍꯛꯇꯅꯅ ꯈꯪꯕꯤꯗꯕꯁꯦ ꯃꯁꯤ ꯍꯜꯂꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯃꯥ ꯇꯥꯖꯔꯤ ꯑꯥꯎ ꯑꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯊꯣꯛꯑꯦ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯁꯥꯔ ꯑꯌꯥꯝꯕꯅꯗꯤ ꯅꯨꯄꯤꯅ ꯁꯣꯏꯔꯕ ꯃꯇꯝꯗ ꯐꯝꯃꯒ ꯃꯧ ꯃꯁꯦꯅ ꯉꯥꯡꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯅꯨꯄꯥꯅ ꯁꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯁꯦꯅ ꯃꯦꯟꯈꯠꯅꯩ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯊꯥꯖꯐꯝ ꯂꯩꯇꯦ ꯍꯥꯏꯖꯅꯤꯡꯕꯅꯤꯗ ꯁꯥꯔ ꯑꯣꯔꯦꯟꯁꯤꯅꯤꯗ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯦꯗꯥꯝ ꯂꯣꯏꯕꯤꯔꯕꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯨꯖꯤꯠꯅ ꯄꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛꯅ ꯈꯪꯗꯦ ꯄꯠ ꯇꯠꯂꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯝꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯝꯃꯦ ꯑꯃꯨꯛ ꯄꯠ ꯇꯠꯂꯤ ꯑꯃꯨꯛ ꯉꯥꯡꯅꯩ ꯑꯃꯨꯛ ꯄꯠ ꯇꯠꯂꯤ ꯍꯟꯗꯛꯁꯦ ꯏꯁꯇꯦꯁꯟꯁꯦ ꯈꯔ ꯕꯦꯔꯥ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯦꯠꯋꯥꯛꯁꯦ ꯅꯦꯠꯋꯥꯛꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯛꯀꯗꯕꯁꯤꯡꯁꯨ ꯁꯣꯝꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅꯅꯤ ꯉꯁꯤꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯀꯣ ꯃꯦꯗꯥꯝ ꯉꯁꯤꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯖꯗꯦꯕ ꯁꯥꯎꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯏꯕꯥꯅꯤꯗ ꯑꯗꯨꯝ ꯐꯪꯉꯦ ꯅꯨꯡꯗꯥꯡꯒꯤ ꯑꯊꯦꯡꯕꯗꯗꯤ ꯐꯪꯕꯁꯦ ꯌꯥꯝ ꯋꯥꯏ ꯕꯤꯖꯤ ꯌꯥꯝ ꯂꯩ ꯁꯥꯎꯔꯦꯅ ꯐꯝꯕꯁꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯑꯗꯨꯝ ꯀꯣꯜꯁꯦ ꯑꯗꯨꯝ ꯕꯤꯖꯤ ꯑꯣꯏ ꯁ꯭ꯇꯥꯐꯁꯤꯡꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡꯗ ꯇꯣꯉꯥꯟꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏꯅꯒ ꯁꯠ ꯁꯦꯝꯗꯣꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯦꯅ ꯍꯧꯕ ꯐꯤꯂꯝꯗꯩ ꯈꯟꯕꯤꯔꯛꯎ ꯀꯥꯏ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯆꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯑꯦꯅ ꯍꯧꯕ ꯐꯤꯂꯝꯁꯤꯡꯗꯨꯒꯤ ꯕꯤꯅ ꯍꯧꯕ ꯐꯤꯂꯝꯁꯤꯡꯗꯨꯒꯤ ꯊꯤꯅꯔꯤꯉꯩꯗ ꯊꯤꯅꯕ ꯑꯃ ꯆꯪꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯐꯪꯕꯗꯨꯅ ꯑꯍꯥꯟꯕ ꯐꯤꯂꯝ ꯃꯃꯤꯡ ꯍꯥꯟꯅ ꯈꯪꯕꯗꯨꯅ ꯈꯪꯉꯝꯃꯦ ꯈꯪꯗꯕꯁꯤꯡꯗꯨ ꯑꯃꯨꯛ ꯊꯤꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯊꯤꯔꯅꯤ ꯑꯁ ꯐꯪꯉꯦ ꯁꯤ ꯑꯣꯏꯗꯤ ꯀꯣꯜ ꯇꯧ ꯌꯥꯔꯦ ꯍꯥꯏꯔ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯈꯪꯉꯗꯤ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯁꯥꯔ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯦ ꯑꯔꯤꯕ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯍꯥꯞꯀꯠꯂꯛꯑꯕꯅꯤꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯖꯩ ꯑꯍꯟꯁꯤꯡꯗ ꯆꯜꯂꯛꯑꯕꯅꯤꯅ ꯑꯗꯨ ꯁꯥꯔ ꯍꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯒꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯊꯧꯕꯤꯌꯣ ꯍꯥꯏꯅ ꯃꯥꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯇꯥꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯝꯁꯛ ꯌꯥꯕꯤꯔꯛꯄ ꯃꯈꯥ ꯇꯥꯔꯛꯄ ꯑꯩ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯁꯥꯔꯅ ꯂꯥꯎꯊꯣꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯃꯤꯡ ꯈꯔ ꯄꯥꯊꯣꯛꯆꯒꯦ ꯆꯤꯊꯅꯗꯕ ꯑꯗꯨꯅ ꯍꯌꯦꯡ ꯁꯥꯔꯅ ꯄꯨꯛꯅꯤꯡ ꯋꯥꯔꯝ ꯐꯝꯕꯤꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯄꯤꯔꯛꯑꯅꯤ ꯋꯥꯏ ꯏꯕꯦꯇꯣꯝꯕꯤ ꯂꯨꯄꯥ 500 ꯐꯪꯁꯟꯒꯤ एस पिसक लुपा चनी फंक्शन की सेराम सहेनबी लुपा 500 फंक्शन की कमराबम हरिप्रिया फंक्शन की लुपा चनी तोंब्रम गंभीरई खोंजोम लमखाईदगी लुपा 500 उसम सुशीला खुरकुलदगी लुपा 500 फंक्शन की फंक्शन की मतेंग पांबिरपा सिंह है तारे नमाइथेम मनुरिंग मंगांग लुपा चनी फंक्शन की सिथननब यारगसु वारोबिरोय अखोय सरना मु ngarang phawda mate pangakhrabasing idaba fanam yauriba male mahiyenggi sargi pungningi waronda mu lauthokpirani function gi damakta mate pangbirakhrabasing busu ainingai leitana tagachari thank you lakadoriba akoigi function mayam soidana lakpiyu mayam soidana mafam asida koi ngaktang oirabasu pothaminasi ngaktoribasu heiba hitaba sahi yamlaba imai bel singna mafam asida laktuna stage ta kadana isai sakpadugi
isay fazabazadaba aduna tongan tangurkanda imasingna stage da karaga mayamangda isay salaga makoyna nungaijaba mood auda imasingsina kakatana dance tawba is masi karida hangoni nungaijaba akoina yengbada madu karor mana leiba yagadoribra yaroi maram maduna nghaktang nguribasu mafam asida lakpiyu leijariba staff singnasu mayamna lakpiba khawrang nangaiduna leijari mayam staff singi ahehebasu dum utsake aduga ima ibel sing lakadoriba ahlaman singchu utpiduna thoram saru yaminasi anga alang adum pung mapan makai tara dai dum yorok pa yare lema popa malang ibo puro laki hai ninga sai torok kiba inaw duni so idan law inaw su khawra na ngai dun leijari nayama nako nayama dum sakang mai khang nasi mayam raw tayam aw nungai wari dum linar lore anyway tagat chari aduga akoi na ngasai marak ta su haijakiba yama gobin khuman hoida koi yam yang na 90.0 WAHONG radio gi koine satpa program hapsagadore mafam aduda leiramiba ima ibel sing tara natraga tara manga do koina ngasi isai sangna si program entertainment program da tongan ba program sing na masak mamai maithong u da targa su hairi program si da soidana u fanga gani mafam aduda koi leijari staff sing dagi ani natraga ahum dum la kan da thengnarani mafam aduda aduga Paminarani ima kari maten sarage adu tauba da tauba na wari watai nokpa yaba wari watai jikara sanadana ima singi mai thong do ulaga isai ga jama musaktana kotana tawra kadore yam yang na hojar kadore hariba program asi mayam aduga mayam na adum adum gi lekai da la haning ba leiraga sokoi sarada pau pau yu yari pok leiriba